ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯚꯤꯗꯤꯑꯣ ꯑꯝꯗ ꯑꯞꯗꯦꯠ ꯇꯧꯖꯒꯦ ꯑꯗꯨꯗꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯒꯣꯚꯔꯟꯃꯦꯟꯠ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯂꯥꯛꯑꯦ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯀꯔꯤ ꯊꯕꯛꯅꯣ ꯑꯗꯨꯒ ꯃꯥꯒꯤ ꯇꯥꯔꯝ ꯑꯦꯟ ꯀꯟꯗꯤꯁꯟ ꯑꯗꯨꯅꯆꯤꯡꯕꯗꯣ ꯃꯌꯥꯝ ꯈꯇꯪ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯁꯦꯡꯕꯩꯗꯤ ꯃꯌꯥꯝ ꯁꯤꯒꯤ ꯊꯕꯛꯁꯦ ꯏꯟꯗꯤꯌꯟ ꯀꯣꯁ ꯒꯥꯔꯗꯅꯤꯀꯣ ꯏꯟꯗꯤꯌꯟ ꯀꯣꯁ ꯒꯥꯔꯗꯁꯦ ꯃꯌꯥꯝ ꯃꯥꯒꯤ ꯉꯁꯤ ꯂꯥꯛꯄꯁꯦ ꯃꯥꯏ ꯄꯣꯁ ꯑꯅꯤ ꯂꯥꯛꯑꯦ ꯑꯃꯅ ꯀ꯭ꯂꯥꯁ 10 ꯂꯦꯚꯦꯜꯒꯤꯀꯣ ꯁꯤꯅ ꯀ꯭ꯂꯥꯁ 10ꯒꯤꯅꯦ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯝꯃꯦ ꯚꯤꯗꯤꯑꯣꯁꯤꯅ ꯑꯗꯨ ꯑꯇꯣꯞꯄ ꯑꯃꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯦꯚꯦꯜꯒꯤ ꯍꯥꯏꯗꯤ ꯑꯃꯗꯨꯅ ꯄꯣꯁ ꯍꯥꯏꯠ ꯑꯣꯐꯤꯁꯔ ꯂꯦꯚꯦꯜꯒꯤ ꯄꯣꯁꯅꯦ ꯃꯌꯥꯝ ꯀꯣ ꯑꯃ ꯚꯤꯗꯤꯑꯣꯗꯨꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯁꯦꯝꯃꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯃꯠꯇꯗ ꯄꯨꯂꯞ ꯁꯦꯝꯃꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨ ꯌꯥꯕꯗꯣ ꯍꯥꯏꯗꯤ मागी फॉर्म थाजिन मतम टर्म एंड कंडीशन माई सेलेक्शन प्रोसीड्यूर को मागी सिलेबस मचा मचा पीए मोई ऑफिशियल वेबसाइट दो अदुना सिंगबद अमफो मानरोइदबको अदुना अममुहाई ग्यान तारोइबा अदुना तोवान तोवाना ग्यान तान तान सेमक्के तौबा अदुगा मैम सिगी आई सेमे वीडियो सिना इंडियन कोस्ट गार्ड को सिसे मागी क्लास 10 पास तौरबा मी खोय लोइना थाबे यारे अदुगा हंतक क्लास 10 पास तौदोरबा हाइदे हजे हाइदोक्तरीदना हाइदोकान हाइदोक नंगने सी अप्लाई तौबदो 10 अदुदे 12 ग्रेजुएशन मोय लोय पास तौब कंगु लोय थाबे यारे सी एग्जाम से क्लास 10 पास तौब कंगु गिनेबको अदुगा मैं मागी सी फॉर्म सिगिदी मतम सी याम सांग थादेबा हाइदी जून की तांग मंगा दगी फॉर्म से थादुइनेबा हजिक वाइदा ऑफिशियली ओइना नोटिफिकेशन से थोपा खतनेबा अदुगा हजिक अप्लाई तौबा यादरीबा अदुना मंगजौनना हाइदी पामगदी थबक से मैम को हजिक कन्नो होटनबा मतम यारी मतम पीरी मोइना सिलेबस पिथोए अदु मथंग मथंग हैरागे वीडियो सिको अदुगा मागी फॉर्म थाबा हौदिसे जून की तांग मंगा दगी हौरगा जून की तांग 10 फौबा नुमित मंगानी खतने मोइ थादिसे अदुगा मैम वीडियो स्किप तौदबिदको फजन ग्यान तान यिंगबियो हाइदि स्किप तौरदि ग्यान तादबसे आयबा अदुगा फॉर्म दिस माइन थारनी मैम को अदुगा मागी थबक की मथांग से हैरके सिदासु हायर तो मैम मागी एजुकेशन क्वालिफिकेशन से 10 पास तौरगदी यारे 50% का मार्क इन एग्रीगेट फ्रॉम ए बोर्ड ऑफ एजुकेशन रिकॉग्नाइज्ड बाय स्टेट और सेंट्रल गवर्नमेंट अदुगा मैम हागी सही से एक्स रिलैक्सेशन से लई एससी एसटी गुम्बा को अदु नत्रसु अतोपा कनोगुम बाय तार हादी गेम एंड स्पोर्ट ते याव मोय सर्टिफिकेट पाइब कंगुदा मोय से एक्स रिलैक्सेशन से पिए सही कनो तव याय अदुगा मागी जॉब रिक्वायरमेंट दिसता पीरे मैम अमना कुकने अमना स्टेवार्ड ने हाई पामगदी तुम अप्लाई तौबीरो मैम को पामद्रगदी होरेन नुंगदाइरम वीडियो नत्र है अयु आइसमा खाबदो अदुदो सानाब्रि यंगो अदुदे अप्लाई तौगिस तौरो इसना कुकिने मैम माई सिगी संगबगी सांग्स ति यांग वांगे अदुगा सिगी एग्जाम थाबसे मैम लायबा प्रोसेस को हेबेट हैरकेबा थंग थंग हैरके को हाइदि अतोप मफम चला थादुम नते खोय मणिपुर दुम थारसे है इम्फाल सेंटर पीएबा मोई को अदुगा हम माई से कुकिने कुके मने स्टेवार्ड के मने अनि थोना पिए वैकेंसी से को अदुगा सही से मैम सही ट्राइम पांदगिना कुनगनी थोयफोकी मनुंग दो ओइदुबा अदुगा साइना हाइखरे को एससी गुम्बा एसटी गुम्बा अदुगा स्पोर्ट प्लेयर को ओबीसी मोई एक्स रिलैक्सेशन अप्लाई तौबिया कंगु एदि सही दि हेलगदी कुनिथोगी मथकदि हेलगदी अदुम अप्लाई तौबिया मैम अदुगा मागी सैलरी की मतंग दसु सिदा हाइफेट हाइरे पे एंड अलाउंस से मागी मैम से कुक के हायरगा हाइदि माई सिदा मागी परफॉर्मेंस तो फजरगदी माई प्रमोशन पीएबा प्रमोशन से तुम काबे है प्रमोशन कायपु काबे है माई सैलरी ने कराइते कायपु से पिए हाइबदो सिदा हायरे मैम प्रमोशन ले मोइसु को अदुगा पे एंड अलाउंस माई हौबसे मागी अलाउंस ति मैम लेखरे अमरोम दो को माई सैलरी नतबा हाइदि सैलरी दी 21,700 हौरगा अदु माई अतोप अलाउंस माई प्लस मैम हाइखरे को डियरनेस अलाउंस एंड अदर अलाउंस अदि मैं मतंग तुंगन हैरानी अदुगा सी अप्लाई तौबगी मोंग से मैम को आईसी डायरेक्ट ऑफिशियली कनो तौबा हाइदि डायरेक्ट आईगी सिगी
ꯚꯤꯗꯤꯑꯣ ꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯑꯁꯤꯒꯤ ꯃꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯂꯤꯡꯛꯁꯦ ꯍꯥꯞꯄꯛꯀꯦ ꯑꯗꯨꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯖꯨꯟꯒꯤ 5ꯗꯩ ꯇꯧꯕ ꯍꯧꯗꯣꯏꯅꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯗꯨꯁꯨ ꯖꯨꯟꯒꯤ ꯇꯥꯡ 5ꯗ ꯐꯣꯝꯁꯦ ꯃꯥꯒꯤ ꯂꯤꯡꯛꯁꯦ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯣꯏꯅ ꯊꯥꯒꯠꯂꯛꯑꯀꯥꯟꯗ ꯑꯦꯛꯇꯤꯚꯦꯠ ꯑꯣꯏꯔꯀꯥꯟꯗ ꯐꯣꯝ ꯊꯥꯖꯤꯟꯅꯕꯗꯣ ꯑꯣꯟꯂꯥꯏꯟꯗ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯈꯤꯅꯦꯕꯀꯣ ꯑꯗꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯑꯀꯥꯟꯗ ꯑꯩ ꯑꯃꯨꯛ ꯚꯤꯗꯤꯑꯣꯗꯣ ꯑꯃꯨꯛ ꯁꯦꯝꯖꯔꯛꯀꯦ ꯍꯥꯏꯗꯤ ꯐꯣꯝꯗꯣ ꯀꯃꯥꯏꯅ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯣꯟꯂꯥꯏꯟ ꯐꯣꯝ ꯊꯥꯖꯤꯟꯗꯣꯏꯅꯣ ꯍꯥꯏꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯊꯥꯖꯤꯜꯂꯁꯨ ꯌꯥꯏ ꯐꯣꯟꯗꯩ ꯊꯥꯖꯤꯜꯂꯁꯨ ꯌꯥꯏꯀꯣ ꯃꯌꯥꯝ ꯐꯣꯟꯗꯩ ꯑꯗꯨꯝ ꯊꯥꯖꯤꯜꯂꯁꯨ ꯌꯥꯏ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯆꯥꯎꯔꯥꯛꯄ ꯍꯥꯏꯔꯝꯒꯦ ꯐꯣꯝ ꯊꯥꯖꯤꯟꯕꯗ ꯆꯪꯉꯤꯁꯦ ꯏꯁꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯈꯛꯇꯅꯦ ꯀꯣ ꯄ꯭ꯔꯣꯐꯥꯏꯜ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯕꯕꯥꯒꯤ ꯃꯤꯡ ꯑꯩꯒꯤ ꯃꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ 10ꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯣ ꯑꯗꯨꯒꯨꯝꯕ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯥꯏ ꯀꯥꯔꯗꯀꯨꯝꯕ ꯃꯥꯏ ID ꯅꯝꯕꯔꯒꯨꯝꯕ ꯀꯣ ꯑꯗꯒꯤ ꯑꯩꯒꯤ ꯐꯪꯈꯤꯕ ꯃꯥꯔꯛ 10ꯅ ꯐꯪꯈꯤꯕ ꯃꯥꯔꯛ ꯑꯗꯨꯒꯨꯝꯕ ꯈꯤꯇꯪꯅ ꯁꯕꯃꯤꯠ ꯇꯧꯗꯣꯏꯁꯦ ꯐꯣꯇꯣꯒꯨꯝꯕ ꯁꯤꯒꯅꯦꯆꯔꯒꯨꯝꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯗꯣ ꯃꯊꯪ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞꯇꯨꯗꯤ ꯑꯩꯅ ꯍꯌꯦꯡ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯔꯝꯗꯥꯏꯗ ꯍꯥꯏꯔꯛꯑꯒꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯁꯦꯟꯇꯔꯁꯦ ꯃꯣꯏ ꯃꯌꯥꯝ ꯄꯤꯌꯦ ꯃꯌꯥꯝ ꯁꯦꯟꯇꯔ ꯃꯌꯥꯝ ꯄꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯊꯥꯅꯤꯡꯕ ꯃꯐꯝꯗ ꯊꯥꯕ ꯆꯠꯂꯒ ꯊꯥꯕ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯦꯟ ꯑꯣꯏꯅ ꯑꯩ ꯃꯅꯤꯄꯨꯔꯤꯗ ꯁꯦꯝꯕ ꯚꯤꯗꯤꯑꯣꯅꯤ ꯁꯤꯁꯦ ꯑꯗꯨꯅ ꯏꯝꯐꯥꯜꯗ ꯇꯥꯕ ꯌꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯏꯝꯐꯥꯜꯗ ꯁꯦꯟꯇꯔ ꯑꯣꯏꯕ ꯌꯥꯏꯀꯣ ꯄꯤꯌꯦ ꯃꯣꯏ ꯁꯤꯗ ꯅꯣꯔꯠ ꯏꯁꯇꯔꯟ ꯁꯥꯏꯠꯀꯤ ꯁꯤꯅ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯒꯤ ꯃꯑꯣꯡꯅꯦ ꯃꯣꯏ ꯍꯥꯏꯁꯦ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯦ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯤꯗ ꯍꯥꯏꯔꯗꯨ ꯃꯥꯏ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯁꯦꯟꯇꯔꯁꯦ ꯑꯃꯗꯒꯤ ꯍꯦꯟꯅ ꯈꯟꯕ ꯌꯥꯗꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝ ꯁꯤ ꯈꯟꯕꯗꯀꯣ ꯑꯃꯨꯔꯛ ꯈꯟꯕꯗ ꯆꯨꯝꯅ ꯈꯟꯕꯤꯌꯨ ꯍꯥꯏꯗꯤ ꯂꯥꯜꯂꯒꯗꯤ ꯁꯤꯟꯕ ꯌꯥꯗꯦꯕ ꯃꯣꯏꯁꯦ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯂꯩꯔꯦ ꯅꯣꯔꯠ ꯏꯁꯇꯔꯟ ꯖꯣꯟꯁꯦ ꯕꯤꯒꯤꯁꯤꯗ ꯃꯅꯤꯄꯨꯔꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯆꯨꯁ ꯇꯧꯕ ꯌꯥꯏꯀꯣ ꯌꯥꯝ ꯋꯥ ꯉꯥꯡꯕꯁꯦ ꯐꯖꯅ ꯍꯩꯇꯕꯅꯤꯅꯀꯣ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯦꯂꯦꯛꯁꯟ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯁꯦ ꯃꯥꯏ ꯈꯟꯕꯒꯤꯁꯤ ꯃꯌꯥꯝ ꯑꯍꯥꯟꯕꯗ CBT ꯍꯥꯏꯗꯤ ꯔꯥꯏꯇꯟ ꯇꯦꯁꯅꯦꯕ ꯃꯌꯥꯝ ꯔꯥꯏꯇꯟ ꯇꯦꯁꯅꯦ ꯇꯧꯗꯣꯏꯁꯦ ꯑꯍꯥꯟꯕꯗꯀꯣ ꯃꯥꯒꯤ ꯁꯤꯗꯤ ꯌꯥꯝ ꯊꯣꯛꯑꯦ ꯃꯣꯏ ꯄ꯭ꯔꯣꯁꯦꯁꯁꯦ ꯍꯥꯏꯗꯤ ꯈꯟꯕꯒꯤꯁꯤꯁꯨꯀꯣ ꯍꯥꯏꯗꯤ ꯖꯨꯟꯗ ꯑꯦꯛꯖꯥꯝ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯊꯪ ꯍꯥꯏꯔꯛꯑꯒꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯦꯞꯇꯦꯝꯕꯔꯗ ꯑꯦꯛꯖꯥꯝꯁꯤ ꯑꯗꯨꯝ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯗꯣꯏꯅꯦ ꯃꯣꯏ ꯐꯥꯏꯅꯦꯜꯁꯦ ꯑꯗꯨꯒ ꯑꯣꯛꯇꯣꯕꯔꯗꯩ ꯇ꯭ꯔꯦꯅꯤꯡ ꯍꯧꯗꯣꯏꯅꯦꯕ ꯑꯗꯨꯝ ꯁꯤ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯑꯗꯨꯝ ꯃꯣꯏ ꯃꯊꯪ ꯍꯥꯏꯔꯛꯀꯦ ꯃꯌꯥꯝ ꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯃꯣꯏꯒꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯔꯥꯏꯇꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯅꯦ ꯇꯧꯗꯣꯏꯁꯦ ꯔꯥꯏꯇꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯥꯏꯁꯦ ꯏꯗꯨꯕ ꯅꯠꯇꯦ ꯃꯣꯏꯗꯤ ꯆꯨꯁꯅꯤꯀꯣ ꯑꯗꯨꯒ ꯃꯣꯏꯁꯤꯗ ꯑꯣꯕꯖꯦꯛꯇꯤꯞ ꯇꯥꯏꯞꯅꯦ ꯂꯥꯛꯇꯣꯏꯁꯦ ꯑꯗ ꯍꯨꯏꯁ ꯋꯤꯜ ꯖꯦꯅꯔꯦꯂꯤ ꯀꯣꯚꯔ ꯁꯕꯖꯦꯛ ꯀ꯭ꯋꯥꯟꯇꯤꯇꯦꯇꯤꯞ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯃꯦꯊꯃꯦꯇꯤꯛꯁ ꯖꯦꯅꯔꯦꯜ ꯁꯥꯏꯟꯁ ꯖꯦꯅꯔꯦꯜ ꯏꯪꯂꯤꯁ ꯖꯦꯅꯔꯦꯜ ꯑꯦꯋꯥꯔꯅꯦꯁ ꯍꯥꯏꯗꯤ ꯀꯔꯦꯟ ꯑꯦꯐꯤꯌꯔ ꯑꯦꯟ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖ ꯀꯣ ꯑꯦꯟ ꯔꯤꯖꯅꯤꯡ ꯕꯔꯕꯦꯜ ꯑꯦꯟ ꯅꯟ ꯕꯔꯕꯦꯜ ꯁꯤꯗꯩ ꯈꯛꯇꯅꯦ ꯂꯥꯛꯇꯣꯏꯁꯦ ꯃꯥꯏ ꯔꯥꯏꯇꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯍꯥꯟꯕꯒꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯔꯥꯏꯇꯟ ꯑꯦꯛꯖꯥꯝꯁꯤ ꯇꯧꯔꯅꯤꯀꯣ ꯑꯗꯨꯒ ꯔꯥꯏꯇꯟ ꯑꯦꯛꯖꯥꯝꯗ ꯑꯗꯨꯒ ꯁꯤꯒꯤ ꯔꯥꯏꯇꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯂꯣꯏꯔꯅꯤ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯌꯥꯝ ꯐꯤꯖꯤꯀꯦꯜ ꯐꯤꯠꯅꯦꯁ ꯇꯦꯁ ꯍꯥꯏꯅ ꯑꯃꯨꯛ ꯂꯩꯌꯦꯕꯀꯣ ꯁꯤꯒꯤ ꯐꯤꯖꯤꯀꯦꯜ ꯐꯤꯠꯅꯦꯁ ꯇꯦꯁꯁꯦ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯥꯏꯕ ꯑꯃ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯗꯥꯏꯔꯦꯛ ꯁꯦꯂꯦꯛꯁꯟ ꯐꯪꯗꯣꯏꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯐꯤꯖꯤꯀꯦꯜ ꯐꯤꯠꯅꯦꯁ ꯇꯦꯁꯁꯤꯗ ꯇꯧꯗꯣꯏꯁꯦ ꯃꯥꯏ ꯆꯥꯎꯔꯥꯛꯄꯗꯣ ꯍꯥꯏꯔꯝꯒꯦ ꯃꯌꯥꯝ ꯀꯣ ꯑꯍꯥꯟꯕꯗ ꯇꯧꯗꯣꯏꯁꯦ 7 minutesꯗ 1.6 kilometer ꯔꯟ ꯇꯧꯉꯝꯗꯨꯕ ꯑꯗꯨꯒ 20 squat ups ꯀꯣ ꯑꯗꯨꯒ 10 push up ꯁꯤ ꯋꯥꯟꯁꯤ ꯉꯝꯃꯒꯗꯤ ꯗꯥꯏꯔꯦꯛ ꯁꯤꯒꯤ ꯐꯤꯖꯤꯀꯦꯜ ꯐꯤꯠꯅꯦꯁ ꯇꯦꯁꯁꯦ ꯈꯜꯂꯅꯤ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯃꯨꯛ ꯂꯩꯌꯦꯕ ꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯥꯒꯤ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯦꯟꯗꯔꯠ ꯃꯥꯏ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯃꯣꯏꯁꯤ ꯃꯤꯂꯤꯇꯔꯤ ꯗꯣꯛꯇꯔ ꯀꯥꯡꯕꯨꯅ ꯇꯧꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯅꯤꯃꯝ ꯍꯦꯗꯁꯦ 1.7 centimeters ꯑꯣꯏꯗꯨꯕ deduction in heads for the candidate from hilly areas and tribal area will be in accordance with the central government's order ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯁꯥꯏꯠꯀꯤꯗꯤ ꯈꯔ ꯃꯣꯏ ꯀꯟꯗꯤꯁꯟ ꯄꯤꯀꯣ ꯑꯗꯨꯒ ꯆꯦꯁ ꯍꯥꯏꯔꯦ 5 centimeter expansion ꯑꯣꯏꯒꯗꯕ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯅꯤꯃꯝꯗ ꯋꯦꯠꯅ +-10% acceptable proportionate to height and age ꯀꯣ ꯆꯍꯤꯒ ꯋꯦꯠꯀ ꯌꯦꯡꯉꯛꯑꯒ ꯍꯥꯏꯠꯀ ꯌꯦꯡꯉꯛꯑꯀꯥꯟꯗ ꯃꯣꯏꯒꯤ ꯋꯦꯠꯁꯦ ꯑꯃꯨꯛ ꯌꯦꯡꯗꯣꯏꯅꯦꯕ ꯍꯤꯌꯔꯤꯡ ꯅꯣꯔꯃꯦꯜ ꯑꯣꯏꯗꯨꯕ ꯑꯗꯨꯒ ꯚꯤꯖꯨꯋꯦꯜ ꯁ꯭ꯇꯦꯟꯗꯔꯠ ꯀꯣ 6/36 better eyes and 6/36 worse eyes ꯑꯣꯏꯗꯨꯕ ꯇꯦꯇꯨꯁꯀꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯔꯦ ꯃꯌꯥꯝ permanent body tattoos are not permitted on any part of the body permanent ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯃꯣꯏ ꯁꯤ ꯌꯥꯗꯦꯀꯣ ꯄꯔꯃꯤꯠ ꯇꯧꯗꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯔꯤꯌꯥꯗ ꯍꯥꯏꯗꯤ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ
ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯒꯤꯗꯤ ꯃꯣꯏꯁꯦ ꯒꯣꯔꯚꯔꯃꯦꯟꯅ ꯄꯔꯃꯤꯠ ꯇꯧꯈ꯭ꯔꯦ ꯃꯣꯏ ꯑꯗꯨꯒꯨꯝꯕꯗꯤ ꯌꯥꯏ ꯍꯥꯏꯕ ꯃꯣꯏꯁꯦ ꯍꯥꯏꯁꯦ the other candidate permanent body tattoos are only permitted on inner face of forearm ꯁꯒꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯂꯣꯏ common ꯑꯣꯏꯅ ꯂꯣꯏ ꯌꯥꯕꯀꯣ ꯑꯗꯨꯒ north east side ꯍꯥꯏꯗꯤ hilly ꯑꯦꯔꯤꯌꯥꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯀꯥꯡꯕꯨꯒꯤꯗꯤ ꯑꯗꯨꯝ ꯄꯔꯃꯤꯠ ꯑꯣꯏꯔꯦ ꯒꯣꯔꯚꯔꯃꯦꯟꯅ ꯌꯥꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤ ꯃꯇꯥꯡꯁꯤꯅꯤ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯁꯦ ꯀꯣ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯩ ꯃꯇꯥꯡꯁꯦ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯀꯦ ꯌꯦꯡꯉꯣ ꯃꯥꯏꯁꯤ ꯃꯣꯏꯒꯤ ꯊꯕꯛ ꯄ꯭ꯔꯣꯁꯦꯁ ꯈꯨꯊꯨꯁꯦ ꯌꯦꯡꯉꯣꯅꯦ ꯃꯌꯥꯝ ꯈꯟꯕꯩꯁꯦ ꯖꯨꯟ ꯅꯠꯇ꯭ꯔꯒ ꯖꯨꯂꯥꯏꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯩꯒꯤ ꯑꯦꯛꯖꯥꯝꯁꯤ ꯇꯧꯔꯅꯤꯅꯀꯣ ꯑꯦꯛꯖꯥꯝꯁꯤ ꯂꯣꯏꯔꯅꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔ ꯃꯇꯨꯡꯗ ꯄꯨꯊꯣꯔꯛꯀꯦ ꯑꯗꯨꯒ ꯁꯦꯞꯇꯦꯝꯕꯔꯗ ꯑꯦꯛꯖꯥꯝꯁꯦ ꯍꯩꯗꯣꯛꯑꯅꯤꯀꯣ ꯖꯨꯟ ꯅꯠꯇ꯭ꯔꯒ ꯖꯨꯂꯥꯏꯁꯦ ꯑꯦꯛꯖꯥꯝ ꯇꯧꯔꯅꯤ ꯁꯦꯞꯇꯦꯝꯕꯔꯗ ꯍꯩꯗꯣꯛꯑꯅꯤ ꯑꯗꯨꯒ ꯍꯩꯗꯣꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯇ꯭ꯔꯦꯅꯤꯡꯁꯦ ꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯃꯇꯥꯡꯗ ꯑꯃꯨꯛ ꯁꯤ ꯄꯜꯂꯝꯃꯅꯤ ꯇꯣ the basic training will commence in ꯑꯣꯛꯇꯣꯕꯔꯗ ꯑꯃꯨꯛ ꯇ꯭ꯔꯦꯅꯤꯡ ꯍꯧꯗꯣꯏꯕ ꯃꯇꯝꯁꯦ ꯍꯪꯍꯟꯗꯕꯤꯅꯦꯃꯦ ꯗꯛ 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 ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯝ ꯅꯝꯃ ꯊꯝꯃꯤꯗꯅ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯆꯥꯎꯔꯥꯛꯄꯁꯤꯅꯦ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗ ꯀꯣ ꯍꯥꯏꯗꯤ ꯌꯥꯗꯕ ꯄꯣꯠ ꯆꯩ ꯄꯨꯁꯤꯟꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯁꯤꯡ ꯂꯣꯏꯅ ꯄꯥꯏꯕꯤꯔꯛꯀꯗꯕ ꯍꯥꯏꯗꯤ ꯑꯦꯝ ꯏ ꯀꯥꯔꯠꯀꯨꯝꯕ ꯑꯗꯨꯗꯒꯤ ꯑꯥꯏ ꯗꯤ ꯀꯥꯔꯠ ꯀꯣ ꯑꯗꯨꯒꯨꯝꯕ ꯐꯣꯇꯣꯅꯆꯤꯡꯕ ꯂꯣꯏꯅ ꯏꯁꯥ ꯑꯣꯔꯤꯖꯤꯅꯦꯜ ꯄꯥꯏꯔꯒ ꯊꯝꯕꯤꯒꯗꯕ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯗꯨꯗꯤ ꯃꯣꯏ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯚꯦꯜ ꯍꯥꯏꯠ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯚꯤꯗꯤꯑꯣꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯁꯦꯝꯃꯛꯑꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯑꯞꯗꯦꯠ ꯇꯧꯔꯛꯑꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯁꯨꯝ ꯁꯥꯡꯗꯣꯛꯈꯤꯗꯣꯔꯦ ꯁꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯒ ꯂꯥꯏꯛꯁꯨ ꯇꯧꯕꯤꯌꯨꯀꯣ ꯊꯦꯡꯛ ꯌꯨ ꯕꯥꯏ